ngasi muk budon lakchariba video sina koi yamroiba topic amani competitive exam gi damakta Indus Valley Civilization in the ancient history ancient history of India Indus Valley Civilization ona kai na matamda Indus Valley Civilization the oldest Indian civilization amane India gi khwaidagi ariba civilization amani aduda Indus Valley Civilization di yanana discover tawgiba site che kai na da Harappa site che yanana discover tawgi Harappa se kanana discover tawgi bana hai thari archaeologist Dayaram Sani na discover tawgi bane Dayaram Sani na ko aduga so lising 1921 da ko lising ama samapan kun mathoi da discover tawgi bane ba oina mayamna du kaman taram mane MOHEJODARO MOHEJODARO haiba site su Indus Valley Civilization ki site amani masina mo 1922 da discover tawgi bane kanana tawgi bana hai tardi Rakhaldas Banerjee RD Banerjee na mo discover tawgi bane bako aduga Harappa MOHEJODARO haiba site che karma to len pan leram bage haiba tardi mo ko che Indus river to len pan leram meba aduga pekada samam na ma lay Harappa civilization Indus Valley Civilization Indus to len pan lay aduga Harappa site che karamba particular in Harappa site che karamba to len pan leram no na hang tardi Ravi to len pan leram na khungada bane ko tongjen me Ravi to len pan da ko me aduna makal site che makal ram tamakki ngan tamak basida site lay chi keno tadi ayam na maru maming chepada lay si site Harappa MOHEJODARO lay re mathang da kaino ropar adigi Sanhodaro Kalibangal adigi Lothal Dolavira sumaina state ma'am matang phangi doine bako dona sumaina state ta phangi fasida ahamada yingsi MOHEJODARO Harappa maramda tin haire tang Dolavira haiba site che kai da phangmuna haidari Gujarat haiba state da phangi ma si Luni river Luni torel gi manak da phangi ba ma si ko aduga Gujarat ki kare run of Kutch da phangi ba aduga Dolavira haiba site si da large open area stadium gumba phangba large open area with terrace stands terrace haidi terrace kabam dak thak yawba ko aduga loina ba stadium man bam pham amma phangame ba Dolavira da aduga ma se water management gi damakta fawe ba Indus Valley Civilization gi matamda water conservation ko water management gumba gi damakta fawe ba Dolavira se so maina maru ba khara yengadabani Dolavira gi matungda gi site che keno rakhi gari ena side ma lay gane bako rakhi gari ji karamba state ta phangage hena toina hangi karamba state ta phangge haidari ma se koi Haryana da phangba site amani Indus Valley Civilization gi site amani rakhi gari haisi rakhi gari matangda gi yamna sapau ba site pekada toina hangba site amani Lothal si kai state ta phangge haidari ma se koi Gujarat ta phangge bako adugo Lothal gi maro yobana kaino haidari ma se sea trade link with Mesopotamia ga sea trade link tawrame bako Lothal haiba site che ma se kai tawrame ba Mesopotamia haiba tamdui contemporary Indus Valley Civilization na India lai bane dana dui contemporary Mesopotamia si ma se sea trade tawrame ba Lothal haiba site che do Lothal si kai phang bane haiba Gujarat ta phang ma se ko to ma gi yamna maro haiba ti kan da Kopal Burial se Lothal la phangame exam da Kopal Burial kai da phangi hai tari karama sai da phangi tari Lothal la phangi na khumga da bako SSC da UPSC ogera moigra hangba da ko matang da
ꯂꯣꯊꯜꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯕ꯭ꯔꯤꯛ ꯗꯣꯛ ꯌꯥꯔꯗ ꯄꯣꯔꯠ ꯇꯥꯎꯟ ꯍꯥꯏꯁꯨ ꯈꯪꯅꯩ ꯃꯥꯁꯤ ꯀꯔꯤ ꯍꯥꯏꯕ ꯂꯣꯊꯜꯁꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯕ꯭ꯔꯤꯛ ꯗꯣꯛ ꯌꯥꯔꯗ ꯑꯗꯨꯒ ꯄꯣꯔꯠ ꯇꯥꯎꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯥꯁꯤ ꯂꯣꯊꯜꯁꯦ ꯀꯣ ꯁꯤꯃ ꯂꯩꯔꯦ ꯂꯣꯊꯜꯁꯤ ꯀꯥꯏꯗ ꯐꯪꯉꯦ ꯍꯥꯏꯕ ꯃꯔꯨꯑꯣꯏꯅ ꯒꯨꯖꯔꯥꯠꯇ ꯃꯊꯪꯗ ꯀꯂꯤꯕꯪꯒꯜ ꯍꯥꯏꯅ ꯑꯃꯨꯛ ꯃꯔꯨꯑꯣꯏꯕ ꯁꯥꯏꯠ ꯑꯃ ꯂꯩꯔꯦ ꯀꯂꯤꯕꯪꯒꯜꯁꯤ ꯀꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯐꯪꯉꯦ ꯍꯥꯏꯇꯥꯔꯗꯤ ꯔꯥꯖꯁꯊꯥꯟꯗ ꯐꯪꯉꯦꯕ ꯀꯂꯤꯕꯪꯒꯜꯁꯦ ꯔꯥꯖꯁꯊꯥꯟꯗ ꯐꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯥꯁꯦ ꯄ꯭ꯂꯧꯋꯤꯡ ꯑꯦꯔꯤꯌꯥꯁꯤ ꯀꯂꯤꯕꯪꯒꯜꯗ ꯐꯪꯉꯦꯕ ꯄ꯭ꯂꯧꯋꯤꯡ ꯑꯦꯔꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯧꯋꯤꯡ ꯑꯦꯔꯤꯌꯥꯒꯤ ꯏꯚꯤꯗꯦꯟꯁꯁꯦ ꯀꯥꯏꯗ ꯐꯪꯉꯝꯃꯦꯕ ꯀꯂꯤꯕꯪꯒꯜꯗ ꯊꯥꯏꯅꯒꯤ ꯏꯟꯗꯁ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯇꯝꯗ ꯂꯧ ꯈꯣꯏꯕꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯗꯒꯤ ꯂꯧ ꯈꯣꯏꯕ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯁꯦ ꯀꯂꯤꯕꯪꯒꯜꯗ ꯐꯪꯉꯦꯀꯣ ꯔꯥꯖꯁꯊꯥꯟꯗ ꯑꯗꯨꯒ ꯃꯥꯁꯦ ꯄꯣꯠꯇꯔꯤ ꯆꯐꯨ ꯁꯥꯕꯒꯤꯗꯃꯛꯇꯁꯨ ꯐꯥꯎꯔꯝꯃꯦꯕ ꯀꯂꯤꯕꯪꯒꯜꯁꯦ ꯀꯩꯒꯤꯗꯃꯛꯇ ꯐꯥꯎꯔꯝꯃꯦꯕ ꯆꯐꯨ ꯁꯥꯕꯒꯤ ꯄꯣꯠꯇꯔꯤꯒꯤꯗꯃꯛꯇꯁꯨ ꯐꯥꯎꯋꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯅ ꯀꯂꯤꯕꯪꯒꯜꯗ ꯂꯩꯕ ꯌꯨꯝꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯀꯔꯤ ꯇꯧꯕ ꯁꯤꯖꯤꯟꯅꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯌꯨꯝꯁꯤꯡꯁꯦ ꯁꯥꯕ ꯃꯇꯝꯗ ꯃꯗ ꯕ꯭ꯔꯤꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯦꯛꯄꯒꯤ ꯂꯩꯕꯥꯛ ꯂꯣꯏꯅ ꯁꯥꯏꯌꯦꯗꯅ ꯑꯗꯨꯒ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯖꯤꯟꯅꯩ ꯃꯗ ꯕ꯭ꯔꯤꯛꯅ ꯀꯔꯝꯕ ꯍꯔꯄꯟ ꯁꯥꯏꯠꯇ ꯃꯗ ꯕ꯭ꯔꯤꯛꯁꯦ ꯑꯌꯥꯝꯕ ꯃꯌꯥꯝ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯍꯪꯕ ꯇꯥꯔꯒꯗꯤ ꯀꯂꯤꯕꯪꯒꯜꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯈꯨꯝꯒꯗꯕꯀꯣ ꯃꯊꯪꯗ ꯆꯟꯍꯨꯗꯥꯔꯣ ꯌꯦꯡꯁꯤ ꯌꯦꯡꯉꯣ ꯆꯟꯍꯨꯗꯥꯔꯣ ꯍꯥꯏꯕꯁꯦ ꯁꯥꯏꯠ ꯑꯃꯅꯤ ꯃꯥꯁꯦ ꯌꯥꯝꯅ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯁꯦ ꯑꯦꯛꯖꯥꯝꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯤꯇꯥꯗꯦꯜ ꯐꯣꯔꯇꯤꯐꯥꯏ ꯁꯤꯇꯥꯗꯦꯜ ꯍꯥꯏꯅ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯌꯥꯎꯋꯦꯕꯀꯣ ꯁꯥꯏꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯁꯥꯏꯠꯁꯤꯡ ꯑꯌꯥꯝꯕꯅ ꯐꯣꯔꯇꯤꯐꯥꯏ ꯁꯤꯇꯥꯗꯦꯜ ꯍꯥꯏꯅ ꯂꯣꯏꯅ ꯌꯥꯎꯋꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯤ ꯆꯟꯍꯨꯗꯥꯔꯣ ꯍꯥꯏꯔꯤꯕ ꯁꯥꯏꯠꯁꯤꯗꯤ ꯐꯣꯔꯇꯤꯐꯥꯏ ꯁꯤꯇꯥꯗꯦꯜ ꯌꯥꯎꯗꯦꯕ ꯑꯦꯛꯖꯥꯝꯗ ꯍꯪꯗꯣꯏꯁꯤꯗ ꯑꯣꯟꯂꯤ ꯏꯟ ꯗ ꯁꯥꯏꯠ ꯋꯤꯗꯥꯎꯠ ꯑꯦ ꯁꯤꯇꯥꯗꯦꯜ ꯀꯔꯝꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯁꯤ ꯆꯟꯍꯨꯗꯥꯔꯣ ꯁꯤ ꯃꯁꯦꯟꯀꯣ ꯁꯤꯇꯥꯗꯦꯜ ꯌꯥꯎꯗꯕꯗꯤ ꯀꯅꯥꯅ ꯆꯟꯍꯨꯗꯥꯔꯣꯅꯦ ꯈꯟꯒꯗꯕꯀꯣ ꯆꯟꯍꯨꯗꯥꯔꯣꯁꯦ ꯁꯤꯇꯥꯗꯦꯜ ꯌꯥꯎꯗꯦ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯤꯀꯣ ꯑꯗꯨꯒ ꯑꯃꯁꯨ ꯂꯩ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯕ ꯀꯩꯅꯣ ꯇꯧꯔꯗꯤ ꯀ꯭ꯔꯥꯐ꯭ꯠꯁꯀꯤ ꯃꯇꯥꯡꯗ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯃꯇꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯁꯥꯏꯠꯁꯦ ꯀꯔꯝꯕ ꯍꯥꯏꯔꯗꯤ ꯆꯟꯍꯨꯗꯥꯔꯣꯁꯤ ꯑꯣꯏꯅꯤꯀꯣ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯕꯅꯥꯋꯥꯂꯤ ꯍꯥꯏꯅ ꯁꯥꯏꯠ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤꯕ ꯕꯅꯥꯋꯥꯂꯤ ꯁꯥꯏꯠꯁꯤꯁꯨ ꯑꯗꯨꯝ ꯐꯥꯎꯏ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯟꯗꯁ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯅ ꯁꯨꯝ ꯐꯣꯇꯣ ꯀꯩꯀꯥ ꯁꯦꯝꯖꯕꯅꯤ ꯏꯗꯤꯠ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯝ ꯀꯃꯦꯟꯗ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯐꯪꯕ ꯀꯩꯅꯣ ꯑꯃꯁꯨ ꯂꯩ ꯁꯥꯏꯠ ꯑꯃꯁꯨ ꯇꯣꯏꯅ ꯍꯪꯉꯤ ꯑꯦꯛꯖꯥꯝꯗ ꯁꯣꯔꯇꯨꯒꯥꯏ ꯀꯧꯏ ꯁꯠꯇꯨꯒꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗꯁꯨ ꯁꯥꯏꯠ ꯑꯃ ꯐꯪꯉꯤ ꯃꯔꯨꯑꯣꯏꯅ